ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯤꯒꯤ ꯆꯦꯛꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯣꯏꯕꯤ ꯅꯤꯡꯊꯧꯖꯝꯒꯤ ꯀꯣꯛꯏꯗ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ꯫ ꯍꯧꯖꯤꯛ ꯂꯧꯃꯤꯟꯅꯔꯁꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯀꯣꯂꯦꯖ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛ ꯀꯣꯂꯦꯖ ꯒꯦꯠ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯋꯥꯡ ꯆꯥꯎꯔꯗꯅ ꯈꯔ ꯅꯣꯏꯔꯞ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ, ꯐꯖꯩ, ꯃꯁꯝꯗꯤ ꯇꯦꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯁꯥ ꯈꯔ ꯄꯥꯔꯞ, ꯄꯤꯛꯇꯛ ꯆꯤꯡꯇꯛ, ꯌꯥꯝ ꯉꯧꯕꯁꯨ ꯅꯠꯇꯦ, ꯌꯥꯝ ꯃꯨꯕꯁꯨ ꯑꯣꯏꯗꯦ, ꯀꯨꯂꯩ ꯀꯨꯆꯨꯅꯤ꯫ ꯃꯁꯝꯗꯤ ꯁꯥꯡꯉꯤ, ꯍꯦꯛ ꯌꯦꯡꯕꯗ ꯑꯅꯤꯗꯣ ꯃꯃꯥꯟꯅꯕꯤꯒ ꯃꯥꯟꯈꯤꯗ꯭ꯔꯦ, ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯃꯥꯟꯊꯣꯛꯈ꯭ꯔꯦ, ꯃꯁꯛꯀ ꯃꯥꯟꯅꯔꯞ ꯇꯧꯏ꯫ ꯀꯣꯂꯦꯖꯇꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯀꯦꯟꯇꯤꯟ ꯇꯝꯅ ꯅꯨꯄꯤ ꯑꯅꯤꯗꯣ ꯆꯪꯂꯛꯏ꯫ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯅ ꯂꯦꯝꯕꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯊꯣꯏꯕꯤꯅꯤ꯫ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯀꯩ ꯆꯥꯁꯤꯒꯦ?" ꯊꯣꯏꯕꯤꯅ, "ꯏꯌꯥ ꯌꯥꯏꯗ." ꯂꯦꯝꯕꯤꯅ, "ꯅꯪꯅ ꯏꯌꯥ ꯌꯥꯕꯁꯦ ꯂꯧꯁꯤꯜꯂꯨꯔꯒꯅ ꯍꯩꯅꯗꯤ ꯍꯦꯛꯇ ꯆꯥꯎ ꯌꯥꯗꯦ." ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗꯦ, ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯛꯏ꯫ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯍꯟꯖꯟꯅ ꯍꯪꯂꯛꯏ, "ꯀꯩ ꯆꯥꯅꯤꯡꯉꯤꯅꯣꯃꯤ?" ꯊꯣꯏꯕꯤꯅ, "ꯑꯁ ꯏꯌꯥ ꯌꯥꯏ ꯍꯥꯏꯕ." ꯏꯇꯟ ꯇꯟꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯂꯦꯝꯕꯤ ꯋꯥ ꯉꯥꯡꯗꯕꯤ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ, "ꯀꯣꯐꯤ ꯑꯣꯏꯅ ꯊꯛꯑꯁꯤ." ꯂꯦꯝꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥ ꯉꯥꯡꯂꯛꯏ, "ꯑꯣ ꯑꯗꯨꯅꯤꯗꯅ." ꯊꯣꯏꯕꯤꯁꯨ ꯅꯣꯛꯏ꯫ ꯀꯣꯐꯤ 2 ꯄꯤꯌꯨ ꯍꯥꯏꯈ꯭ꯔꯦ꯫ ꯆꯥꯅꯕ ꯑꯃꯨꯛ ꯍꯪꯒꯦ ꯍꯥꯏꯅ ꯂꯦꯝꯕꯤ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯄꯒ ꯊꯣꯏꯕꯤꯅ, "ꯑꯩ ꯈꯪꯗꯦꯀꯣ." ꯂꯦꯝꯕꯤ ꯅꯣꯛꯂꯗꯨꯅ, "ꯆꯥꯎ ꯆꯥꯎ ꯍꯥꯏꯕꯗꯅ ꯏꯟꯗꯦꯗ ꯈꯥꯛꯄꯈꯩ ꯍꯥꯏꯅꯍꯜꯂꯦ, ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯦ ꯅꯪ ꯑꯃ, ꯅꯌꯥꯡ ꯏꯀꯪ ꯍꯦꯛ ꯀꯪꯂꯗꯅ." ꯊꯣꯏꯕꯤ ꯇꯥꯁꯤꯟꯅꯗꯦ, ꯇꯨꯃꯤꯟ ꯃꯥꯒꯤ ꯐꯣꯟ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯇꯨꯡꯗ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯆꯠꯂꯁꯤꯔꯥ?" ꯂꯦꯝꯕꯤꯅ, ꯋꯥ ꯉꯥꯡꯅꯗ꯭ꯔꯦ ꯑꯅꯤꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯐꯣꯟ ꯑꯃꯃꯝꯒ ꯆꯠꯃꯤꯟꯅꯩ꯫ ꯄꯥꯔꯀꯤꯡ ꯌꯧꯔꯛꯄꯒ ꯂꯦꯝꯕꯤꯅ, "ꯅꯪ ꯍꯥꯟ ꯆꯠꯂꯝꯃꯣ, ꯑꯩꯗꯣ ꯍꯌꯦꯡ ꯃꯥ ꯆꯪꯈ꯭ꯔꯅꯤ ꯍꯥꯏꯌꯦ, ꯑꯗꯣ ꯑꯝꯇ ꯎꯅꯔꯨꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ." ꯊꯣꯏꯕꯤꯅ, "ꯍꯣꯏ ꯍꯣꯏ." ꯂꯦꯝꯕꯤꯁꯨ ꯂꯩꯍꯧꯔꯦ꯫ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯔꯦꯟꯇ ꯂꯩꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯟꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯔꯦꯟ ꯇꯝꯅ ꯂꯥꯛꯏ꯫ ꯑꯣꯇꯣ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕꯁꯤ ꯅꯨꯄꯤ ꯑꯃꯒ ꯃꯥꯒ, ꯅꯨꯄꯥꯗꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ, ꯑꯗꯨꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ, ꯃꯈꯣꯏ 4 ꯈꯛꯅꯤ꯫ ꯈꯔ ꯊꯧꯕ ꯍꯧꯕꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯁꯤꯠ, ꯍꯥꯏꯕꯗꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯅꯥꯀꯟꯗ ꯐꯝꯕꯅꯤ, ꯊꯣꯏꯕꯤꯒꯤꯅ ꯍꯦꯛ ꯃꯃꯥꯡꯗ ꯐꯝꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯥꯗꯣ ꯃꯅꯤꯡꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯝꯕ ꯕꯣꯛꯁ ꯑꯃ ꯊꯣꯏꯕꯤꯒꯤ ꯐꯝꯐꯝ ꯅꯥꯀꯟꯗ ꯊꯝꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯗꯨꯅ ꯇꯨꯃꯤꯟ ꯐꯝꯈꯤ꯫ ꯊꯣꯏꯕꯤꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯦ, ꯃꯤꯁꯨ ꯀꯌꯥ ꯂꯣꯏꯅꯕ ꯑꯣꯏꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯣꯝꯇ ꯂꯩꯖꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯀ ꯈꯟꯖꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯒ ꯂꯣꯏꯅꯕꯗ ꯃꯈꯣꯏ 3-4 ꯃꯉꯥꯏ, ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯃꯥꯟꯅꯕꯤꯁꯨ ꯊꯝꯗꯦ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕꯤꯒ ꯂꯦꯝꯕꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯂꯦꯝꯕꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯥꯝꯅ ꯈꯪꯕ, ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯤ꯫ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯂꯕꯁꯨ ꯃꯆꯤꯟꯗ ꯕꯟ ꯂꯩꯇꯦ, ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯜꯂꯤ, ꯈꯪꯒꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯟꯕꯗꯤ ꯌꯥꯗꯦ꯫ ꯊꯣꯏꯕꯤꯅ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥ ꯀꯌꯥ ꯍꯥꯏꯒꯟꯗꯦ, ꯇꯝꯒꯟꯗꯦ꯫ ꯃꯄꯤꯁꯨ ꯌꯥꯝꯅ ꯅꯧꯏ꯫ ꯔꯦꯟꯇ ꯂꯩꯕꯗꯁꯨ ꯂꯦꯝꯕꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯊꯣꯏꯕꯤꯒꯤ ꯏꯃꯥ ꯕꯕꯥꯅ ꯏꯪꯅ ꯂꯩꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯃꯤ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯩꯇꯕꯤ, ꯑꯄꯪꯕꯤ, ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯔꯕꯅꯤ꯫ ꯃꯤ ꯀꯌꯥ ꯂꯣꯏꯅꯗꯕꯒꯤ ꯍꯧꯅꯕꯤ, ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯀꯔꯤꯝꯇ ꯈꯪꯗꯦ, ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨꯁꯨ ꯀꯅꯥꯅꯕꯨꯁꯨ ꯎꯕ ꯉꯝꯗꯦ, ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯃꯥ ꯃꯄꯥꯅ ꯐꯥꯎ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯋꯥ ꯉꯥꯡꯗ꯭ꯔꯤ ꯃꯇꯤꯛ ꯂꯦꯝꯕꯤꯅꯁꯨ ꯐꯖꯅ ꯂꯣꯏꯅꯕꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯇꯣ ꯇꯣꯡꯂꯛꯄꯗ ꯂꯝꯕꯤꯗ ꯄꯨꯂꯤꯁ ꯈꯔꯅ ꯃꯥꯅ ꯇꯣꯡꯂꯤꯕ ꯑꯣꯇꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯈꯥꯝꯂꯛꯄꯗꯨꯗ ꯑꯣꯇꯣ ꯑꯗꯨꯁꯨ ꯈꯥꯝꯈꯤ꯫ ꯑꯦꯁꯥꯏ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯏ, ꯑꯗꯨꯒ ꯆꯦꯛ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯇꯣꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗ ꯀꯩꯀꯩ ꯑꯍꯦꯟꯕ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯛꯄꯗ
Ngasai Thoibigi nakanda thamkiba box to SI aduna paikre aduga hangdoktuna yengi aduga khudakta Thoibi da phat yenglaktuna hairi si kaino Thoibi ingangai I pakhatna leirambade mangonda onsilakpadu da hena pakhatkre Thoibi na khangde SI na police station phau chaluse Thoibi pakhatna amadi ngakna aidi kaige SI aduna mana pairamba box ado ulakpadadi manungduda nongmai ama phajana phi angawba amana yomsinduna yaurami madu ubadana hena thakatna makhut ani haiduna sidi aigina de sir SI na kanagino Thoibi makhoiga lakminaba nupadada yenglaga makhutna thilli machindasu tabli haijaraklami magine ngasai sida thamlakibane asi haiduna magi phampham nakanda makhutna amuk thilli nupado mangonda Thoibina makhut thinduna taklakpaduda saurangna na yenglaga wa ama haige tawbaga auto driver aduna so hairai sir nupi macha sina hairibasi achumbani mahakti college tagi thokjarakpani posaktu nupa macha segi potni SI adu lairiba ahumduda haifet yenglaklaga nupa amadu puduna chatkre chatlamdaida wa khara hairami auto driver amadi Thoibida kaka matam khara manghankre saubiba yade akhoisu tawdaba yadabagi tawjabani bema saunuko chalo asi khakni auto driver dusu asumna khumki saude de bungo sir adubu Thoibidi tumin mamai mamit non thaduna famduna leiki hoisu haida maisu haida SI nupa adusu Thoibida haifet yenglamlaga chatkre Renki ka yaure Thoibi changlaktuna tomen famung machida fammi ngaihak famlamlaga masado ihai hainade haiduna iruja thoi aduga thoklaktuna chalon khalli matang aduda lembi su call tawrai lembina thoi tapna itan tanna khummi taye lembina imado masangam de no hospital da pukhatkre haye ado ai yumda chata yadadana chatle nangna thanda leibodo tanbra imanaba matharake nang lawba yabra Thoibina yare tharaktraso nang soi somta class outradi pharak tarani yagadro nangbo yani phare adudi nathanta leiba tale hairasune call adum dawro ko thame Thoibi masado ngasai thokiba singduna lembina la aroi haibaduga mapa chanakre itan thakre Chawdo khak thakle namidangi chaksu chadri phamungda changlaktuna longna hipthai aduga mamitna kangkhal mathakta yengduna mamit kupta tumin ngai hak leiraga mamit tapna mu ishilli tumbadi natte adumna leibaduda ningsingla I wakhalda mamittuda maseng marang kanagumba misak ama burai coaching center ni nupa ama prap laktuna famni mi Thoibi ki text mathakta happy den ama thamlami aduga kari so hairamda magi matung oira tumin phamkre Thoibi sawbo tawde oina dum momon nokhi khaje ngahak leraga Thoibi che amada kari no iba loiraga magi pencil amuk therakpada leiramdre ngasaidi text mathakta thamlamkhibani makhada pakthaduna takhibra haina thi adubu phangdre tanja chana nupa macha ama changlaktuna magi pencil da pirai se nangi ora male soidana puraga chalame Thoibi nupa aduna pugi yauna pukhrabani haiba khangba ngamjade thazai made nupa aduna iseng-sengna soibadagi puramle haibado apangbini made mi pundabi kanada kari wa haini khangdabini adunasu mina laina sanabada yabani tumin pencil do lawshilaga thank you dum hairai aduga magi tawfam thokpado thoduna leikre waga ngangba tanbani atopa mida suti tharaduna satra mayam thoknarakpada lambida mahai mi khatnare hairakpada Thoibi sutai ahenbadi thoina dashiludabani adubu ming amakha mayamna sonabado tarai
Asigi lambi machisida mi khana hawreye. Makhoi nupa mangani. Kaigi khatnarino. Khangde. Kana kanano khatnaribo. Khabaga chingkhaiga oira mali. Khamdoknabaga yadreye. Adui chingkhai haibaduda hatoodi phadongni. Mana college da buladi mi dum phunai. Phunadaba numi pu yaudine. Chingkhaiga phunaba oiradi nupi gi maramgi oiramni. Nupi yam chopani. Adui nupado. Nupi da karandaro bai soi oiramni. Kaino haisibo khabase nupi koibro. Thoibi wari singdo somtaram badai tumin mamai leiduna mi phuna hawe hairiba mafam aduda tamna chelai. Mana yoshilakpadadi phunaramdre. Khaba tumin famduna sauduna leirami. Khaba bu themjunbiramba mamanaba Wilsonna Thoibi bu uraduna khabada Thoibi lae haina tammi. Khaba mamai haigattuna yenglai. Maithong macha aduda hapliba spek phawna yenglakpa midyeng aduna asawbu pumba malang sahum yauna humduna pukrabagum piktaknaba chinbalna wahai ama hairakdrabasu tathak kupliba midyeng magi maroldi khabana khangba ngamkhre. Thoibi machi lengda tamen leptuna lei. Khabasu machi lengda phamduna leirambadagi hairai. Miusitabaini. Ataygi nate. Nangi maramgisu nate. Aingonda mana usitabaini. Thoibi wa ngangda tamen sum leptuna leirambadagi mamai leidana gam chatkre. Khaba phamlambadagi prap tanarai. Aduga Thoibina tanaba wasu machinda hairami. Mama ikai khangda khai. Ai matung manau khatnaroye. Saurano se. Thoibi saurano haibane. Thoibi chatlambadagi leptuna khabada yenglai. Khabasu chatlambadagi leptuna ai soigre. Thoibina namaidu loina kaire. Hairaga bandage ama puthoraktuna mamaida kairibanto nafsilli aduga hairai. Baba laani ai loba. Nang lehauro baba na ukradi aingonda sauni. Khabasu mangak nomi aduga oren misisaro. Thoibi hoi hairamduna mapana loba lakpadagi chatkre. Chummi ngasai tuition mafamda chingkhaina tauge yauna taukiba. Thoibigi pencil paishinkiba magi mawang mato khabana loina ukibani. Aduga amaromda Thoibibu mana yamna nushizai aduna asabu phathaba ngamkidabani. Flashback and Mathangi ayuktani Thoibi ayuki chaksu chadre college satnaba loishillaga rentagi tholai. Adubo college yaurabasu class yawningbu poktre aduna leiriba lampak aduda mathanta phamduna oina leiri. Matam amada mabu luna tawsaramba mahakto hausikti kadaidabu laikhraba. Mapaw tagi phangda laikhrabani chahi ahumse. Khoimu kayagi mityengna Thoibigi maikaida leiduna yenglaklabada mityengi pal mahakna oiduna lakhibani. Khoimu kayana Thoibigi napada ngarang nganglabada mahaki makhut ani changna Thoibigi manabu menduna takhiba yaroi khoimu kanagi chirol hairigom thamkhibani. Mabu yam pamuna kalakna khambanna mipaijana thamzakhibani magi thamoigi piklaba kakho amada. Adubu hauzikti mangkhre leirang adubu senazaramba malini oiba mahakte. Khoimu kayagi khonjel mityeng aina ngangthokpa ngamdre matagum tumin mami ohandan lotkre. Kadaidabu leirigaba laikhong somba maliyo. Nupa ama sat laaga Thoibi nakanda famtharai. Thoibi ingagakna nupaduda yenglakpani. Nupado Thoibi da noksalai. Thoibi su nupaduda sum yengi. Hana ukragum khalli. Adubu ningsingbadi thoktre. Nupaduna kaidawramino. Thoibi khumde adumak yengduna lei nupaduna. Aya ai khangdraba yamduna gawina. Ngaihak Thoibigi mawong yenglaga
Thoibina karisu hairaktrabada makha taraki. Ai Jingkai. Thoibi. Ai Jingkai. Khangdrabo. Nupada noi. Handang mukti Thoibi tapna khumnai. Khang. Jingkai noi. Thoibi. Mamangi thokdoktogidi ai soikri. Aisu anganga oikibane karine. Apa fataba karimta khangda tawkibane. Adubu ai nangonda wahai kharasu hainingmani. Nongma matang sabda hairage. Tanja adu tunglomdagi Wilsonna. Thoibi. Thoibi ga Jingkai gada mamai leiduna yenglakpada Wilson lepibada uri. Wilson changsilakpadada Jingkai karisu hairamda Thoibi da haifet yenglamnaga chatkri. Chatkriba Jingkai da haifet yengi aduga Thoibi na famni dugi nakanda masu famtharaktuna. Klasu yawba ude kaidore. Thoibi mamangda chumdring yengduna sum Wilsonna sum kaidoraba. Thoibi na yawningdraba. Wilsonna nasa ngamdraba nangbo ngasidi nasado soktana ui. Thoibi na kaishu tawdeda sum famlambane. Ithanta kaks oibaduda tallaba class yawbadu. Wilsonna lembi na kadai chakraba. Thoibi na yumda makha tarakte. Wilsonna chakti charakpro kai mathel charake. Thoibi charakte haibagom mangakto phat phat hai adu ubada Wilson wazana. Thoibi nangse kamay ngangnani. Adumayna sum wakhaldo khanjila leiradi nasado sum soktharak tabani. Aisu aigi marup khabada yam nukshi. Angang oiringai chakpokam amadada chaminaduna ma ai loinarakpani. Adubu madi taibang palsingana thadoktuna chatkre. Aduga nangna magi chaithing khudingmang phangduna lehore. Masi pumba aina uduna so nangi mateng kaishu pangba ngamde. Aishu aifam ama khangdre doise. Thoibi na ai kaishu khandreda kaishu dawdre. Na dawramlasu. Wado hongdoktuna Wilsonna. Lao chak charakte hairabanina kainom khara chanaba tokse. Thoibi na tallida mi yam leiramni canteen do. Adu oiragana fast food amada chatluse. Ai tallida Wilson. Se amta hogolo. Ai su ngasi game charaktribane. Lao punna kainam chaminaruse. Haiduna Thoibigi makhut paiduna chingkatli. Aduga anangpa fast food amada laktuna kai kaino order tawkre. Asumna chanaba puthorakpa ngairingai nakandagi police ki uniform setpa nipa amana. Bema animak yengthorai. Mamangda thengnakeba SI nupada oirami. SI na nangi mingdo Thoibi haiba natro. Thoibi makokno mihoi hairibagum. SI nupada Wilson da haifet yenglamlaga Thoibi da onsinduna. Ai sida pambayani ko. Hairaga famtharakle Thoibi SI aduna magi ming khanglambada ngaklap tawrabaso tumin leire. Wilson di soundinglap SI aduda yengi wadi nganglakte. Nangi number amta pigira. Ai nanga wari sananingba. Handang mukti Wilson na oina khumlai. Kai wari oirabano sir. SI nupada Wilson da yengi adaga Thoibi da onsinduna. Yarodro. Sum wari makaksanadawni. Thoibi tapna sida sum haibibadi kaya kaiba lege. Wa makha tarakdringai sat haizalai. Yaroi. Wilson da haifet amuksu yenglaga. Yaroi. Wilson na nang kana oidana number piduino. SI aduna. Ai mani. SI mani khangiko. Adu nangna kana oiriba. Thoibi macha sige. Wilson na wa ama haige tawrakpada Thoibi na marak thatkri. Sir warobino. Aigi number se sir da pizza bangam loidore. SI duna. Okay, fine. Asita mak hairamlaga hogatuna thokre Wilson na. Kanano sibo.
SI ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯨꯛꯄ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯘꯔꯤ ꯀꯇꯥꯅ ꯇꯤꯛ ꯇꯤꯛ ꯆꯠꯄꯒꯨꯝ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯁꯨ ꯈꯥꯝꯕ ꯌꯥꯗ ꯆꯠꯈꯤ, ꯂꯣꯏꯈꯤ꯫ ꯅꯛꯅꯔꯝꯕ ꯀꯌꯥꯁꯨ ꯂꯥꯞꯅꯈꯤ, ꯀꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯈꯥꯕꯕꯨ ꯀꯥꯎꯒꯦ ꯉꯝꯗꯦ꯫ ꯀꯥꯎꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯅ ꯍꯦꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯟꯕꯅ ꯃꯥꯒꯤ ꯃꯩꯆꯥꯛ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯃꯇꯝ ꯈꯔ꯫ ꯂꯦꯝꯕꯤꯒꯁꯨ ꯍꯟꯗꯛꯁꯦ ꯄꯥꯎ ꯏꯐꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯍꯟꯗꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯌꯨꯝꯗ ꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ꯫ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯣ ꯊꯧꯗꯣꯛꯂꯗꯨꯅ ꯂꯦꯝꯕꯤꯗ ꯍꯪꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯔꯨꯝ ꯅꯝꯕꯔ ꯍꯪꯉꯒ ꯁꯨꯝ ꯂꯥꯛꯄꯅ ꯀꯣꯔꯤꯗꯣꯔ ꯑꯃ ꯂꯩꯔꯤꯕꯗꯣ ꯐꯥꯎꯗꯨꯅ ꯋꯤꯜꯁꯟ ꯆꯠꯈꯤꯕꯗꯣ ꯎꯔꯦ꯫ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯟꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯣꯕꯥꯏꯜ ꯃꯅꯥꯗ ꯅꯞꯇꯨꯅ ꯆꯠꯈꯤꯕꯗꯨꯗ ꯀꯧꯔꯨꯗ꯭ꯔꯦ꯫ ꯃꯇꯨꯡ ꯑꯣꯏꯅ ꯈꯔ ꯀꯟꯂꯞꯅ ꯇꯥꯟꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯏꯟꯅꯔꯛꯄꯗ ꯋꯤꯜꯁꯟꯅ ꯃꯣꯕꯥꯏꯜꯗ ꯍꯥꯏꯕꯗꯣ ꯇꯥꯔꯛꯏ꯫ ꯋꯤꯜꯁꯟꯅ "ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯈꯪꯅꯕ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗꯨꯗ ꯆꯠꯂꯨꯕꯅꯦ ꯑꯩ꯫ ꯍꯣꯏ, ꯁꯦꯡꯉꯦ ꯍꯥꯏꯕ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯍꯣꯏ, ꯊꯥꯃꯣꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣ꯫ ꯍꯣꯏ, ꯃꯥꯅ ꯈꯪꯂꯛꯑꯗꯤ ꯑꯩ ꯀꯩꯗꯧꯅꯤ? ꯑꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯅ ꯐꯔꯦ ꯉꯜꯂꯤꯉꯩꯁꯤꯗ, ꯃꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯗꯨ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯇꯨꯡꯗꯒꯤ ꯊꯣꯏꯕꯤꯅ "ꯋꯤꯜꯁꯟ!" ꯋꯤꯜꯁꯟ ꯋꯥꯔꯤ ꯁꯥꯔꯝꯕꯗꯩ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁꯠ ꯌꯦꯡꯂꯛꯄꯒ ꯊꯣꯏꯕꯤ ꯃꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯅꯪꯗꯤ ꯃꯐꯝꯁꯤꯗ? ꯀꯩ ꯂꯩꯔꯒꯦ? ꯑꯅꯥꯕ ꯌꯥꯎꯕ꯭ꯔꯣ? ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯒꯦ? ꯇꯥꯃꯣ ꯆꯥꯟꯕꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ, ꯑꯗꯨꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯅꯦ꯫ ꯃꯥꯕꯣ? ꯐꯣꯟꯗꯣ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯥꯃꯣ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯦ, ꯊꯝꯃꯒꯦ." ꯍꯣꯏ, ꯑꯩ ꯈꯪꯉꯦ ꯍꯥꯏꯔꯒ ꯃꯣꯕꯥꯏꯜꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯌꯥꯝꯕꯕꯣ, ꯀꯌꯥꯝ ꯀꯟꯅ ꯁꯣꯛꯀꯦꯅꯦ? ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ, ꯅꯪ ꯆꯪꯉꯨꯔꯕꯣ?" ꯊꯣꯏꯕꯤꯅ ꯋꯤꯜꯁꯟꯅ "ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯄꯨꯟꯅ ꯆꯪꯉꯒ ꯍꯪꯃꯤꯟꯅꯔꯨꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯤꯜꯁꯟ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯀꯥꯒꯤ ꯔꯨꯝ ꯌꯧꯔꯝꯗꯥꯏꯗ ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯊꯣꯏꯕꯤꯅ "ꯋꯤꯜꯁꯟ!" ꯋꯤꯜꯁꯟ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ "ꯑꯥꯎ, ꯀꯩꯗꯧꯔꯦ?" ꯊꯣꯏꯕꯤꯅ "ꯅꯪꯕꯨ ꯇꯥꯃꯣ ꯆꯥꯟꯕꯒꯤ ꯔꯨꯝ ꯈꯪꯕ꯭ꯔꯣ?" ꯋꯤꯜꯁꯟ ꯆꯠꯂꯝꯕꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯏꯀꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ "ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯀꯥꯏꯗꯅꯣ? ꯔꯨꯝ ꯀꯌꯥꯅꯣꯕ?" ꯊꯣꯏꯕꯤ ꯋꯤꯜꯁꯟꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ "ꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯍꯥꯟꯅ ꯆꯪꯈ꯭ꯔꯦ꯫ ꯀꯥꯗ ꯆꯪꯂꯛꯄꯗ ꯑꯆꯥꯟꯕ ꯕꯦꯠꯇ ꯉꯥꯊꯔꯞ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯒ ꯋꯤꯜꯁꯟꯒꯅ ꯆꯪꯂꯛꯄ ꯎꯕꯗ ꯑꯆꯥꯟꯕꯅ "ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯑꯣ ꯆꯪꯉꯣ." ꯋꯤꯜꯁꯟꯅ "ꯍꯣꯏ ꯏꯌꯥꯝꯕ." ꯊꯣꯏꯕꯤꯅ "ꯇꯥꯃꯣ, ꯂꯦꯝꯕꯤꯗꯤ ꯀꯥꯏꯗ ꯆꯠꯈꯤꯒꯦ?" ꯑꯆꯥꯟꯕ ꯋꯤꯜꯁꯟꯗ ꯌꯦꯡꯂꯝꯕꯗꯩ ꯊꯣꯏꯕꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯃꯅꯨꯡꯗ ꯆꯪꯈꯤ, ꯊꯣꯔꯛꯂꯅꯤꯗ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯤꯁꯨ ꯊꯪꯅꯕ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯒ ꯆꯠꯂꯝꯗꯥꯏꯗ ꯋꯤꯜꯁꯟꯅ "ꯑꯗꯨꯗꯤ ꯊꯣꯏꯕꯤ, ꯆꯠꯂꯁꯤꯔꯣ?" ꯊꯣꯏꯕꯤꯅ "ꯑꯩ ꯒꯥꯔꯤ ꯌꯥꯎꯔꯛꯑꯦ, ꯅꯪ ꯑꯗꯨꯝ ꯍꯥꯟꯅ ꯆꯠꯀꯦꯁꯨ ꯆꯠꯂꯝꯃꯣ." ꯂꯦꯝꯕꯤꯅ "ꯑꯗꯨꯅ ꯐꯔꯅꯤ ꯏꯕꯦꯝꯃ, ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗꯗꯅ ꯂꯩꯔꯝꯃꯤꯅꯦ, ꯉꯥꯏꯍꯥꯛ ꯂꯩꯊꯕ ꯌꯥꯔꯗꯤ ꯂꯩꯊꯈꯣ." ꯋꯤꯜꯁꯟ ꯎꯄꯥꯏ ꯂꯩꯇ ꯍꯥꯏꯔꯛꯏ "ꯐꯔꯦ ꯑꯗꯨꯗꯤ,
ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯋꯤꯜꯁꯟ ꯆꯠꯈ꯭ꯔꯤꯕꯗ ꯂꯦꯝꯕꯤꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩ ꯋꯥꯅꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯇ꯭ꯔꯁꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯗꯨꯉꯩ ꯈꯥꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯌꯥꯎꯅ ꯈꯥꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯅꯪꯁꯨ ꯅꯤꯡꯁꯤꯡꯂꯝꯈꯤꯅꯤ ꯁꯣꯏꯗꯅ ꯂꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯑꯃꯨꯛ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯃꯥꯕꯨ ꯀꯥꯎꯕ ꯇꯝꯂꯕꯅꯤ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯍꯟꯗꯨꯅ ꯃꯩꯆꯥꯛ ꯍꯥꯞꯄꯗ ꯅꯪꯗꯤ ꯌꯥꯎꯔꯛꯀꯅꯨ ꯊꯣꯏꯕꯤ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯇꯥꯀꯣ ꯂꯦꯝꯕꯤ ꯇꯣꯛꯎ ꯀꯩꯗꯧꯒꯦ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯁꯥꯔꯛꯀꯅꯨ ꯑꯩ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯊꯣꯏꯕꯤ ꯑꯩꯅ ꯍꯥꯏꯁꯦ ꯂꯦꯝꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯛꯄꯗ ꯇꯥꯔꯛꯇꯅꯕ ꯈꯪꯀꯧ ꯀꯧꯔꯛꯇꯨꯅ ꯋꯥꯔꯤ ꯂꯦꯞꯅꯕ ꯈꯪꯍꯜꯂꯛꯄꯅꯤ ꯂꯦꯝꯕꯤꯁꯨ ꯉꯥꯏꯍꯥꯛ ꯎꯄꯥꯏ ꯂꯩꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯈꯥꯕ ꯍꯤꯡꯂꯤ ꯊꯣꯏꯕꯤ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯂꯦꯝꯕꯤꯗ ꯑꯁꯦꯡꯕꯅꯤ ꯈꯥꯕ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯃꯄꯤ ꯇꯞꯅ ꯆꯦꯟꯊꯔꯛꯏ ꯑꯗꯨꯒ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯋꯥ ꯂꯥꯡꯉꯥꯡꯗ ꯂꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯁꯨ ꯈꯥꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯔꯤ ꯊꯣꯏꯕꯤ ꯑꯗꯨꯒ ꯈꯥꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯨ ꯋꯤꯜꯁꯟ ꯊꯣꯏꯕꯤ ꯍꯦꯟꯅ ꯉꯛꯅ ꯂꯦꯝꯕꯤꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯤꯅ ꯊꯣꯏꯕꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯦꯁꯥꯏ ꯑꯗꯨꯅꯤ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯦꯝꯕꯤ ꯂꯥꯛꯏꯕ꯭ꯔꯥ ꯏꯆꯟ ꯊꯣꯏꯕꯤꯁꯨ ꯌꯥꯎꯔꯛꯂꯤꯗꯅ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯨꯗꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯣꯡꯃ ꯏꯆꯜꯗ ꯅꯝꯕꯔ ꯍꯪꯖꯔꯝꯕꯗꯣ ꯏꯆꯜꯅꯗꯤ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯍꯣꯏ ꯂꯧꯐꯝꯁꯨ ꯊꯣꯛꯏ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯗꯤ ꯁ꯭ꯇꯔꯦꯟꯖꯔꯅꯤ ꯃꯁꯛ ꯈꯪꯅꯗ꯭ꯔꯤꯕꯅꯤꯅ ꯑꯩꯒꯤ ꯃꯤꯡ ꯄꯔꯂꯤꯟ ꯍꯥꯏꯕ ꯃꯤꯡꯁꯤ ꯊꯣꯏꯕꯤ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣꯃ ꯁꯨꯝ ꯈꯜꯂꯛꯄꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯃꯗ ꯈꯥꯕꯅ ꯍꯥꯏꯈꯤꯕꯗꯣ ꯁ꯭ꯀꯨꯜ ꯍꯥꯐ ꯃꯇꯝꯅꯤ ꯈꯥꯕꯒ ꯊꯣꯏꯕꯤꯒꯅ ꯁ꯭ꯀꯨꯜ ꯕꯦꯂꯦꯟꯗꯥꯗ ꯊꯣꯏꯕꯤꯅ ꯐꯝꯗꯨꯅ ꯈꯥꯕꯅ ꯂꯦꯞꯇꯨꯅ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯆꯤꯡꯅꯈꯤꯔꯣꯏꯗꯕꯩ ꯃꯑꯣꯡꯗ ꯋꯥꯔꯤ ꯇꯧꯔꯤ ꯈꯥꯕꯅ ꯊꯣꯏꯕꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯊꯕꯛ ꯆꯠꯂꯗꯣꯏꯅꯤ ꯑꯗꯣ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯃꯤꯅ ꯎꯁꯤꯠꯇꯕ ꯍꯧꯔꯛꯑꯁꯨ ꯋꯤꯜꯁꯟꯗ ꯍꯥꯏꯌꯣ ꯃꯥ ꯂꯣꯏꯅ ꯐꯨꯍꯜꯂꯝꯃꯨ ꯃꯌꯥꯝꯗꯣ ꯊꯣꯏꯕꯤꯅ ꯑꯁ ꯅꯪ ꯆꯠꯇꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯈꯥꯕꯅ ꯅꯪ ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯣꯏꯕꯤꯅ ꯅꯪ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯗꯨꯅꯤ ꯊꯣꯏꯕꯤꯅ ꯑꯁ ꯍꯥꯏꯔꯛꯑꯣ ꯁꯠ ꯈꯥꯕꯅ ꯍꯥꯟꯅ ꯀꯧꯔꯛꯑꯣ ꯊꯣꯏꯕꯤꯅ ꯗꯗꯥ ꯈꯥꯕ ꯅꯣꯛꯂꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯔꯣꯏꯌꯦ ꯏꯅꯦꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯁꯣꯛꯆꯜꯂꯦ ꯍꯥꯏꯌꯦ ꯆꯠꯂꯨꯔꯒ ꯍꯜꯂꯛꯇꯣꯏꯅꯤꯗ ꯊꯣꯏꯕꯤꯅ ꯀꯅꯥ ꯇꯥꯃꯣꯒꯅꯣ ꯆꯠꯇꯣꯏꯕꯣ ꯈꯥꯕꯅ ꯇꯥꯃꯣꯆꯧꯒ ꯊꯣꯏꯕꯤꯅ ꯇꯥꯃꯣꯆꯧ ꯍꯥꯏꯗꯤ ꯈꯥꯕꯅ ꯄꯔꯂꯤꯟ ꯊꯣꯏꯕꯤꯅ ꯑꯣ ꯄꯔꯂꯤꯟ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯕꯗꯩ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯄꯔꯂꯤꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯔꯂꯤꯟꯗ ꯌꯦꯡꯂꯛꯏ ꯄꯔꯂꯤꯟꯅ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯆꯜꯕꯨ ꯊꯤꯔꯛꯄꯅꯦ ꯀꯨꯏꯔꯦ ꯑꯍꯥꯟꯕ ꯂꯝꯕꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕꯗꯣ ꯏꯆꯜꯕꯨ ꯅꯕꯨꯡꯅ ꯃꯁꯛ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯊꯣꯏꯕꯤ ꯇꯞꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ ꯗꯗꯥꯒꯤ ꯋꯥꯁꯦ ꯑꯆꯨꯝꯕ꯭ꯔꯥ ꯗꯗꯥ ꯉꯁꯤꯁꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯃꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ
ꯄꯔꯂꯤꯟꯅ ꯊꯣꯏꯕꯤꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯄꯨꯡꯃꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ, ꯃꯥ ꯌꯥꯝꯅ ꯐꯒꯠꯂꯤ, ꯀꯨꯏꯔꯦ ICUꯗ ꯂꯩꯔꯛꯄ, ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯣꯟꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯛꯄ ꯆꯍꯤ 3 ꯐꯥꯔꯛꯂꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯗꯨꯒ ꯀꯩꯒꯤ ꯃꯥꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ, ꯃꯤꯌꯥꯝꯗ ꯀꯩꯒꯤ ꯃꯥꯕꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯎꯠꯆꯥꯏꯔꯤ? ꯄꯔꯂꯤꯟ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫